Manipur Top 20 News na tungan-tungan ba wala ba source hindi lakot sarga. Matamatang iol ba maru ba ipaw sing patutunan kahanjay. Ngasi June ki tarik kun gani Sunday namit ki ipaw sing gi maru ba update sing pijari. Ahan ba update ta maralay tabani cham taruk tamthina halaga ngakpiu harpa yaroi atu matam da charak pi tabani Joint Tribe Council Manipur. Hatok pirba naga amagi loina bidi Jenims ta layang kiban namit phaw kawramle mapura ba fa ki badana I miss you hai. Sina fanglagana sargada unarsi harakle Deputy CM Nemsa Kibgen Lokto Amasung Su Abrogate Tawadabani Haidina UNC na Naga Loop Aniga Puna Modira Wakat Kre Awang Sumaida Naga Amasung Maiti Kultaraga Marigi Maira Pabisina Isu Kurima Puna Tangna Minargani Warit Nakre Football Lover Singi Yamna Nungai Pau Haidoribra Nungai Tabu Pau Haidoribra World Cup Yaminaba Marcel Saunar Patagi Yochina Kanbada Ama Sokle Nong Sumdagi Pambani Lusingba Unilet Ki Lamising Loknaba Honor Pagi Marukamiam Na Horakre India da August ki ahanba thakai phawgi thawler basu mobile hanthakri paw satu na pijadringi ki mangwina na social media platform amu oriba Facebook page ki iduning tagi wahum khara hana share dojongbe koki na maiti da attack amuk torkadawri nungsumda leiriba UNLFP camp adu hek lothokpa hapta habada koki singna lal taraklaga sagolmang phawba loksingani hai koki singna center da sagolmang phawba lampiu makhoigi Jalakpa Myoy Singh Lehananaba Haina Che Thaba Laikre Hari Kuki Amadi Maitei Anigi Marta Ladiba CRPF Camp Adu Hanadagi Kuki Singna Chana Thaknaba Amadi Ati Supply Tauraga Laibani Hari Manipur Sarkarna Kuki Tauriba Planasi Tarino Kangana Center Ki Pressure Nungsumdagi UNLF Camp Lauthoknaba Plan Tawani Hari Asumna UNLF Camp Kongdanaba Miyamna Pressure Tawu Hari Amarondana World Cup Yeminaba Marcel Saunar Pataki Yochaina Kanbada Ama Sokle US, Canada, Amasung, Mexico na punna. Yumbu oiduna tatharliba FIFA World Cup 2026 ki matching ahing ateng bada yengmina masel lagi tongram badagi sanglar tuna amana amada onsina tuna yotchaina kan bada mi emasok tuna laikana kre thaudu asingarang numidang amasung asi ayuki lonaba nongyai matung pung ahum rom tarpada kaksing paji lekai deleba CES CA club ta thokibani hairi soklaba mi sing gi maming kaksing ningthau lekai dagi yemdembam Dramadas Sahi Kuntraga Nipan Apopoleki Java Y Ibo Chobukawi Mahaku Makokta Yochaina Kaliba Myoidugi Mamingna Kaksing Kunyai Kungnong Maring Pawdagi Ukrambam Druba Sahi Yankai Gamanga Apopoleki Java P Manihar Kawi Hari World Cup ki match Yenga Matung Dramadas na club ki Sanglenda Tumlingeda Druba Latuna Yochaina Kalabani Hari Haudok Asida Dramadas ki Koki Sarukta Kara Sokotagi Kaksing CSC da Pukatuna Laing Naki Maki Pibum Kudung Tibagi Wamuda Lay Hari Amarondana Marai Tabamisam Taruk Tamtina Halaga Ngakpiu Harpa Yaroi Atu Matam da Charak Pigabani Joint Tribe Council Manipur Marali Jataba Nagamisam Tarpo Fazila Matunda Satung Pawa Masak Kangdamakai Tamtina Hatulaga Kukizo Council na Ngakpiu Haribasi Yabangam Loy Haridana Atu Matamda Taudo Asida Chenaba Marali Basing Patuna Charak Pigabani Haina Joint Tribe Council Manipur Gi Co-Convener KC Seviona Pangwising Fondorake Nasinong Tilpung Ohom Rom Tarpada Press Club the Pantu Pawgi from the Mahana Wahmasi Pongo de Makatan High Nagamisam Tarpu Tamtina Hatpagi Mataka Makogi Sadong Sing Adubu Yung Manugi Musinga Mabit Mamai Punchilaga Machinjak Oina Pizakibani Hainasu Pongo Ludana Taudu Asimak Quite Tamtiva Amasung Maliam the Tanada Taudu Haki Taudu Asit Jenaba Musing International Logi Matumina Justice Pangandabani Nagamisam Taruk Hala Matunda Kukijo Council Nagpina Fundorki Wapum Yabagamlo Emasung Council Asina Misam Taruk Harpa Chenaba Kuki Milton Singh to Matamda Paduna Putokabani Haki Council Asigi Chairman Henhian Tang Tangleta Numit Karagi Mamanga Pantoki Pawgi from Amada Tachanaga Haiba Wahi Sinabatanatana Nagamisam Tarupu Kuki Miamna Imosandagi Hakibani Haina Pondoki Badu Atu Matamda Miam Kanga Singorkatani Haki Nagamisam Tarupu Farmatunda Matumatum Katuna Hatok Kibada Jenabasing Atu Matamda Serak Pigabani Nasi Pawda Jenab Amada State Amadi Central Force na Pagat Pangam Riba Karigino Hangladuna Tau Nasi Live Activity Aikoi Separate Administration Pamba Kangurati Hariduna Aikoi di Justice Pamba Kanguni Haki Nasi Pawda Mihakasing Hak Nabatabak Paket Pagi Mami Amatasu Tadri Hainasu Fibu Masida Asumak Tamlabadi Hena Sauba Iran Kiat Lakani Miamna Tumini Lay Haiduna Yenguna Letopino Atu Matamda Jenabasing Pagat Piu Miamna Kangba Ngambagi Pangai Lankrabadi Hena Akanba Iran Lakani Hainasu Pamising Fundoki Amaromdana Nongsumdagi Pambaina Lusingba UNLF ki Lamrising Lakukna Honor Pagimayakta Miamna Iho Horakre Infal Iski Nongsumda Layapa Pambaina Lusingba UNLF ki MPA ki Kader Sing Lakukna Honor Patagi Kader Sing Camp Tadukna Firol Puduna Honor Pada
Lenga ki thoksibu mafam adugi nupising yaning fongdoktuna makoi chatpa yaroi haiduna nupisingna firol mullaga mai thakre hari. Thaudo asigi matanga iramdam kanbalup ikalgi sana singlupki convener Katrimeum Ongbi Malem Khombin hai Lengakna khangalakpani haiduna mafam asita lerakpa keda singna camp thadolaga chatnaba honarpadagi nupi miyamna yaning fongdorkibani ha asigi taraga nipanda Komi singda phongdorpagi matung ina miyamna hongnaruba tawduna masigi mayakta sangsilakibani. Chief Minister Masamangnasu lokthok loi haibagi thaja piramlabani adubu masigi ona tenbada chatharlibasi laibakthibani haiki. Nongsumda Central Force thamjilaklabadi kaidawungda khunjasina tangdu laitana himbangamloi hairaduna lau singbagi thabaksu pangthokpa ngamlaroi hairi. Yaningda phongdokkiba nupisingna nongsumgi camp thadokuna chatpa yaroi hainasu thinglaga thamki. Khongjangda saruk yakibi ukalgi General Secretary Tharangthemp Romesna hai. Camp asi laibadagi khunjasina aki ekhang yaudana lerpani makoi leitrabadi lau singbagi thabaksu pangthokpa ngamlaroi hairaduna makoi laktoktanaba MLA TS Lokeswar yauna United Committee of Pukhao and Makeng Dulai Thabi GP Ikal Amadi BPM Sinamgi Miyuchingna Chief Minister ga wari sanabasu laikre maramasina Lalhorup asigi Kedar Singbu makatana nongsumdagi laktoktana adumak thamgatabani haiki amaromdana Deputy CM Nemsaki gen laktu amasung su advocate tawgatabani haiduna UNC na Nagalup aniga punna Modida wakatkre Manipur Housing Oriba law and order gi film asi mahauksagi film ama oina lawba yaroi hairaduna Union Legana political amasung Constitution na iba ayaba singi matung ina warasin porok pa loinana Manipur gi naga area singda mayok narakriba khudong sadabsing okhanaba miyeng changadabani haina United Naga Council UNC na Delhi da pangthopa pawgi mifum amada Prime Minister Narendra Modi amasung mahaki lengaki pukning tingsintre ngasi New Delhi gi Press Club of India da pangthopa pawgi mifum da wapum asi UNC gi senior leaders singna phongdokibani Prime Minister da UNC na Naga Women Union amasung All Naga Student Association Manipur Ansomgi Maikedi apunba memorandum ama pisinki haiduna National Media gi pawmising da phongdoki UNC gi mute singna Delhi da political leaders sing CSO lusingba sing amasung women group sing yauna peace activities sing unare haiduna Manipur da housing thork leba thodok sing asigi matangda Naga miyam gi phibam andokna taki Manipur irang asina Naga area sing sohalakpadagi ahanba oina lepa asigi konungda Manipur dagi Naga lusingba singna national gi thakta pangthokpa ahanba pawgi mifamni haiduna numit kharangi mamangda Manipur da oragi phim asi haktengana Naga micham amasung Manipur ngam khaida singna batho ongni masina miyam state amasung union lengaku thajanre haudo just lusingba ohum hakiba thodoki matungda UNC na Naga micham kunlom pachin kibagi thodok thokibadusu yengsilure haiduna mamang thagi tara mangada micham taraga mari hatorakre adubu lemhori micham taruki hanjin tekta kaidana thadok piraknaba appeal tawbagaluna Manipur lengaktasu pangba ya mateng pangki loinena thasigi mapanda UNC gi hona jamandagi Naga village guard singna phajindana thamdokpa koki taraga mari miyoibagi minungsi yengduna thadokrabasu thangaba numit thasigi tarada Naga misam taruki mihathina hatoklamlaba haksang sing phangki haina phongdoki thawdosina Naga miyamda khoiraw khoisano hanba pokhale maramasina UNC na maning tamna court na monitor tawba investigation ama kaknaba matamgi manungda chathaduna justice panghangatabni haiki Prime Minister da pisin kiba memorandum da mamang thagi tariki ayukta ngamkhai lansilakpa drone amasung rocket launcher paiba khulai paiba singna urkul amasung Kamjong district ki Naga khul singda attack chatharamki thogok sing asi union lengakta constitution gi article number 355 da piba external aggression amasung international disturbance ki mayakta thabak lokatpam thokpani haiki Prime Minister da pisin kiba memorandum da Deputy Chief Minister Nemcha Kipgen lokthokpa amasung August 2015 da uyek pinakiba Indo Naga framework agreement thabak onthok kona chingbo ofum yauki loinena KNP bu terrorist organization ni haina lauthokpa loinena su advocate tawbiu haina wafum su phongdoki hari losilakpada suitcase da nupi macha amagi asibak sang puramba Australia macha ama police na fare Australia macha amagi suitcase da sahi taraga tare rom surabi nupi macha amagi asibak sang yawarma thengnakibadagi miyoi edu Thailand police na fakre hari asibak sang puramba miyoi ni jingnaba aduna ingkalak libi nupi macha adu far matungda hatkiba laite haina phongdokrabasu police na makhataba wahang pahang chathanabagi damak custody da thamkre haina laipa adugi report city ama oriba Pattayagi police office na phongdorakre nupi macha adugi asibak sang adu postmortem examination gi result phanglam matungda makhataba case sing lakhatlagani haina police officers na phongdokre police na charge tawriba case aduna ingkalak liba nupi macha adubu namduna phaba mi hatpa amasung sahi suribi angang adubu namja namthek nabagi maralda case file tawnaba thawrang tawba loire haina police officials sing na phongdoraki sahi nifuga taruk suraba ingkalak libi nupi macha hatpani haiba Australia macha adu ngarang Thailand police na Bangkok ki Suvarnabhumi
एयरपोर्ट की फाखिबनी मियो अदुना पथादा चन्नबगिदमक एरोप्लेन टिकेट कक्नबा होनरिंगेदा पुलिसना फाखिबनी CCTV footage ता फंगबा मतम अमदा मियो हाटपदा चेनबनी हाइबा मियो अदु हौकिबा सगोल सेंगी अंगनबा पुंजादा चाही तरागा तरेट सुरबी थाईलैंड की नुपी मचा अमगा पटयादा लैबा समुद्र खोंबांगी रिसोर्ट अमदा चंगलखिबनी रिसोर्ट अदुदगी पुंग क्यागी तुंगदा मियो अदु थोरखिबक लोइना मोटरसाइकिल अमदा हापतना सूटकेस अदु पुखिबनी हाइरी वीडियो से पाउडर सो खिलान खिबा वसु मापी गनी चैनल से नुसिबिदिना शेयर अमदी सब्सक्राइब तौबीबी दमो हानि तंथार पखंदोचरी अमदी मखा तमयान दी सेवा तौबी मंदे ओजरी